civilian taruk hatkiba thodok NHRC na somoto cognizance bibinaba ZNF na hijackray state asida law and order gi pivam phagalakpage thajabale hairaduna naga taruk hatkiba kanlen tawkhray Awang nongpok Bharat ki state chingdagi Armed Forces Special Powers Act lokthok lagani haina Union Home Minister Amit Shah na phongdokhrei Manipur da IDP sing resettlement amasung connectivity lehnaba Chief Minister YKM Sana Center da hijackhrei Amadi Naga Kunjab Taruki Manungda Mari Singe Masakang Mangam Kray Imong Manung Singha Mi Hatching Asige Justice Pinaba Taksin Kray Kurumjari ISCOM News ki Manipuri Pau Miyang Tabiri Namak Putaram Noksari Hazum Apong Iba Pau Sing Pizari Naga Village Guard Singna Fazinduna Thamlamba Kuki Kunja Taramari Tekta Kaidana Thadukhraba Pung Kunmarigi Matungda Kuki militant Singna Nimit Kunipani Surba Matamda Makoina Phazin Kiba Naga Kunja Taruk Sine Phankiba Thodok Asi Manipur State Government Apparatus na Hokiba Nimit Kunipal Asida Phazin Kiba Naga Taruk Asi Karamna Thiba Phankidabano Haibagi Matangda Time Bound Inquiry Togadabani Haradana Global Naga Forum ZNF na Thodok Asibo National Human Rights Commission NHRC na so moto cognizance proceedings sing lokat pituna tamthiraba mihat asige inquiry chathaduna victim oiriba sing amade imong manung singda justice phanganaba amade fundamental human rights sing protect taunaba hotnabiyo haina appeal tawkhra hari Kangpopi district ke Kansa Kholdage Pastor Canpebo Reverend Manu Thiomai Fanarwi Thiomai Dilip Thiomai Kaliwangbo Avonmai Amadi CH Franlilong Singbo Mamang Tha Me Tarahumdoida Makoina Mayunda Halakpada Lailon Wi-Fi Kholdage Kuki Amasung Kuki militant singna Faduna Pukraba Matung Thiba Khangdana Lairingai Thasigi Tarada Nungsi Haitana Damthina Hatoktuna Thamlambagi Thodok Asibo ZNF na Kanma Maongda Condemn Tawi Hari Laikhidraba Naga Kunja Sing Asi Kulai Paibanate Makoibo Nungsi Haitana Matat Kaktuna Hatlamba Habasi Yamna Sakhataba Thawong Amani Hari Laikhidraba Kunja Sing Asi Arm Grove Singna Farba Matung Fazindana Thamki Hatoklaba Matung Losindana Thamki Thodok Sing Asi Government of India ga Suspension of Operation Agreement Sign Taunari Bakuki militant Singi Games in the Ladiba Commanders Singna sponsor Tawani Haina Maral Siraduna Thokriba Thodok Sing Asi Geneva Convention gi Common Article 3 Amasung Ramesh Taski Article 8 Clause 2 Clause C gi Makhada akan me action sing lokat payai hari Naga civilian taru asi sina phangjringai noma watlingai da Naga singna phajinduna thamlamba kuki civilian taramari tekta kaidana condition amata yaudana thadoki masina Naga amasung kuki anigi marakta lairiba chauna khetnaba sing uthokle amadi malemna khangba oirasanu haire Hauzik Central Government na Manipur State ki oina lokhatliba khongthang sing amasung state asigi honglakliba administration sing asi yenglagadi state asigi law and order gi phibam sing phagalakani haibagi thajabalai haina hanagi chief minister nongthobam biren singna phongdokhibagaloi fajinduna thamraba Naga Khunja Taruk hatoklaga thamlamba thodok asibu akan mamongda yaningda phongdokhrei hanagi chief minister N Birenna ngarang Sina Funkiba
kuki singna phajanduna thamluraba naga khunja singi asiba haksang sing thamliba janin smok ta lekhidraba singi imong manung unaraba matung paumi singda mahakna makata na hai hojik state asida security singi deployment pattern asina takpadi government asina manipur state ta law and order gi phibam sing phagatna bahonabani masigi mathakta center na manipur state ki oina CRPF ke cobra battalion ani thamlakhiba asina state asigi law and order management amasung portfolio ga mari leinaba singda akan mamit yang thamli haiba takpani haidi mahakna makataraduna naga khunja taruk hatkiba asida akan mamong da kandem tawraduna laikhidraba singi imong manungi awabada saruk yari hairaduna asigumba sathiraba crime amasung violence sing asigi sanafam society asida leite yetnariba khudingmak wari sanaduna amadi akhoi masel tanaduna solution purakna bahonnagadabani maram asina state asida khundaminari ba kanglo furup khudingmakna nungsi sanana hingminaduna santi amasung tangdulai taba purakna ba honamina si haiki Manipur yauna awang nongpok Bharat ki state singda thamliba Armed Forces Special Powers Act 1958 da state ama ani khaktana tana pumlok lok thoklagani haina Union Home Minister Amit Sahana phongdokhrei India government ki policy ama oina Nagaland Assam boundary da mineral oil exploration taunabagi dama Center Assam amasung Nagaland gi marakta nakal ahumgi memorandum of understanding MOU khudyak pinabagi thoramda Amit Sahana hai awang nongpok Bharat ki state singdagi Armed Forces Special Powers Act na konsil lamba lam piksilakpa asi lamdam asida tangdulai taba lakle haibagi khudamni maram aduna Armed Forces Special Powers Act asi state ama ani khaknatana mathang sahidagi awang nongpok ki state ayambadagi lauthoklagani haiki Center Assam amasung Nagaland gi marakta MOU sign taunariba asina yamna itihasik oiba mikop amani masina Prime Minister Narendra Modi na awang nongpok saukhatnaba mityeng thamlamba aduda leiramba khudong chatabasing adu lokthok labani haiki MOU asina awang nongpok ki lamdamda mineral exploration gi anoba mafam ama kanmangam lagani landam asida thau amasung gas khaktanatana mineral kaya deposit tawduna leiri haibasing asi lamdam asi law and order na maram oiraga thabak oina pangthokpa ngamdana lakhibani ngarang sign taunariba MOU asina nongmada barar lising amadagi lising amatchamanga thau lokthokpa ngamba asi saruk tara hengatpa ngamlagani haina Amit Sahana phongdoki mahana makataraduna hai fil amakhaktada lupa koti lising taramanga fawba ngambagi oithokpa lei karigumba Nagaland yauna thau lokthokpa ngamlabadi lebak asina mapa lebaki thau mathau tariba asi hanthaba ngamlagani mahakna hai Narendra Modi na Prime Minister oirakpadagi mahaki mityeng asi awang nongpok Bharat ni awang nongpok ta khwaidagi masing yamna chatpasi Prime Minister oiribani English ani taramapal dagi awang nongpok state singda tongan tongan ba group state government amadi atai organization singapunna yana se tarani thoi khudyak bina khrei masina maram oiraga lamdam asida violence ke thabak sada marfu hantha khrei Assam amasung Nagaland gi marakta lairiba khenaba wafam asina MOU khudyak pinaba matam singda sangna leirakibani adubo ngasidagidi state animakta anoba chakhat thaurangi thong hanglagani masima cooperative federalism da chauba khudam amani haina Union Home Minister Amit Sahana phongdokhi Prime Minister Narendra Modi na jet lauduna ngarang pangthokiba Niti Aayog ki taramathoi suba Governing Council meeting da Chief Minister Yumnam Khemchan Singh saruk yaraduna Manipur state matam sangna kangluk ki irang thokduna santi amasung tangdulai taba sing mangkraba matung state government asina santi amadi tangdulai taba hazillaknaba thabak sing paikhatpa hobada natana Irang asina internally displaced persons sing pahelabas sing resettlement taunaba border security mapangal kan khatnaba amasung chawkhat thaurangi thabak sing komang chawsinna paikhat pahaure haina phongdokhrei inclusive human development for big city Bharat 2047 haiba thimda pangthokiba mifamadada state sing amadi nation asigi tungi chawkhat tharang singda
अखन्नब मित्यंग थमखी मीफम अदुदा यूनियन मिनिस्टर सिंह नीति आयोग के वाइस चेयरमैन अशोक कुमार लाइरे यूनियन टेरिटोरी सिंगी लेफ्टिनेंट गवर्नर सिंह अमदे स्टेट सिंगी चीफ मिनिस्टर सिंह सरुक याकी मिफम असिदा सरुक यारदुना चीफ मिनिस्टर वाई खेमसाना प्राइम मिनिस्टर नरेंद्र मोदी की लुचिंग मखादा मणिपुर स्टेट असिबो चौखटनब होटनरिबसिंग असिदा थागतपा फोंदोखी सेंटर अमसुंग स्टेट गवर्नमेंट अमदे यूनियन होम मिनिस्टर अमित शाहना कोऑर्डिनेट एफर्ट सिंगना मणिपुर स्टेट की मपुंग ओइबा लॉ एंड ऑर्डर की फिबम सिंह फगतनब होटनरिबा असिना स्टेट असिदा लॉ एंड ऑर्डर की फिबम सिंह तपना फगतपा हौरकले हाइखी आईडीपी सिंह रिहेबिलिटेशन की मतंगदा पल्लदुना सीएम वाई खेमसाना हाई सेंट्रल गवर्नमेंट के मतेंग सिंगा लोइनना सिंथानिंगाई ओइरबा ह्यूमैनिटेरियन की ओइबा खोंथांग कया लौखटपा ngamkhre resettlement and rehabilitation package के मखादा phase 9 ना IDP family लिसिंग तरमाथोय resettle तहनबा ngamkhre मणिपुर गवर्नमेंट लेमहौरिबा IDP सिंगदसु resettlement तहनबा अथुबा मतमदा होटनगनी इंग्लिसिंगनी कुंतरु कुंतरेट की ओइना प्रधानमंत्री आवास योजना ग्रामीण की मखादा सेंटरना युम लिसिंग मंगा सानबा अप्रूव तौख्रे अमदी मखाताना मतेंग पांगबिनबा तक्सिनखी चीफ मिनिस्टर मखातारदुना मणिपुर स्टेट सही असिगी फेब्रुवारी मरीदा अनोबा गवर्नमेंट हेक सेमखिबगा गवर्नमेंट असिना शांति ओइरकनबा अखन्नबा मित्यंग थमदुना लागली अमदी खुंदामिनरिबा फुरुपसिंगे मरक्ता थाजनबा थमदुना नुंगसी चानना हिंगमिननबा होनदुना लागली हाइखी मणिपुर अमसुंग म्यांमार गा ताइनरिबा बॉर्डर परिंगदा निंगथीना संबल खादबा मरमना स्टेट असिदा ड्रग ट्रैफिकिंग सिंग आर्म्स स्मगलिंग तौबा अमदी ह्यूमन ट्रैफिकिंग तौबा हेनगलकली मरमसिना बॉर्डर परिंगदा किलोमीटर यांखै संबल खाबा लोइरबसु मखाताना संबल खाबगी थबकसिंग सथबियो हाइखी लोइसिलपद चीफ मिनिस्टर वाई खेमसाना हाई मणिपुर गवर्नमेंट असिना स्टेट असिदा शांति तंगदोलाई ताबा अमदी चौखट थौरांगी थबकसिंगदा अखन्नबा मित्यंग थमली गवर्नमेंट असिना थाजब थमली मदुदे सेंटर अमसुंग नीति आयोगना स्टेट गवर्नमेंट ता कोऑपरेट तौदुना हिरम खुदिंगमक्ता मतेंग पांगनी हाइबा अमदी मणिपुर स्टेट असि विकसित भारत ओहेनबदा मरु ओइबा कंट्रीब्यूटर अमा ओइरि हाइखी मतम सांगना कुकी मिलिटेंट सिंगना फाजंदुना थमलुराबा मतुंग हौखिबा यमसकैसा नमिता सिना फंखिबा नागा खुंजा तरुकी मनुंगदा असीबा मरिगी मसक ममिंग खांगबा ngamkhre हाइरि नागा खुंजा तरुकी असीबा हक्सांग सिंग सिक्योरिटी फोर्स के अपुनबा टीम अमना कांगपोकपी डिस्ट्रिक्ट के मनुंग चनबा मफम अमदा चथकिबा सर्च ऑपरेशन दा फंगबा ngamखिबा लोइनना असीबा हक्सांग सिंग जेनेम्स के मोरक तंगरांग नोंगालमदाइदा अकनबा सिक्योरिटी की सक्सुल थौरांग लोइनना जेनेम्स के मोरक पुरक्तुना मसा खंगदोकनबा अमसुंग पोस्टमार्टम तौनबगी दमक थमदुना लेरखिबनी असीबा हक्सांग सिंग असिदा फोरेंसिक एक्सपर्ट सिंग अरांग नुंथिल पुंग अनिदगी हाउदुना अहानबगी ओइना मसक खंगदोकनबा फॉर्मेलिटी सिंग चथबा हौखि हाइरि सिना फंखिबा नागा खुंजा सिंग असि मिहात्पा सिंग अदुना मतुक कक्तुना हाटपा अमदी ओट नैबदगी हक्सांगी पार्ट अयाम्बसिंग असि मचोई ताना लेरंबा थेंगनखिबना मरम ओइरगा फोरेंसिक एक्सपर्ट सिंग मसक खंगदोकनबा होनबदा खुदोंग चादबा सिंग मायोकनखि हाइरि असीबा नागा खुंजा सिंगिदमक्ता ममिंग सिंग असि मखोइना सेटखिबा फिरोल सिंगदगी खंगबना अयाम्बा ओइरि अदुबु देनेगी रिपोर्ट हेक फंगबगा असिबसिंगी असेंगमा मसक खंगबा ngamlagani हाइरि मसिगी मथक्ता सीना फंखिबा नागा खुंजा तरुकी मनुंगदा मियोय अमगे हक्चांग मपोप कायदना लेरंबा थेंगनखि हाइरि मियोय अदु मिहात्पसिंग अदुना मखुट अनिमक तोंगोइनना पुद्दुना इसिंगदा थाददुना हाटपा ओइरंबा याय हाइरि अदुगा खुंजा मंगागी हक्चांग सिंगदी मतुप कक्पा मंगा कक्पा अमदी तांग फावबा यौरमदबा थेंगनखि केस अमदना कोके सरुक यावदबसु थेंगनखि मरम असिना लेखिद्रबसिंग असि असेंगमा मसक खंगदोकनबा होनबदा अवाबा मा ओइरि हाइरि सीना फंखिबा नागा खुंजा तरुकी मनुंगदा मसिन मनाव सिग इमुंग मनुंग ओइरिबा पाइसो थियुमाइना फोंदोरकपगी मतुंग इना मिहाथीना हातोकलगा थमलिबा हक्सांगसिंग असि उरगा इमुंग मनुंगसिंगना हेन नुंगाइतबा अमदि खोइसाउनाबा हेनगलकले हारिदुना गवर्नमेंट ऑफ इंडिया अमसुंग स्टेट गवर्नमेंट ना मिहात असिगे अचुम्बा वायल पुरकदबनी गवर्नमेंट सिंग असिना मतम साना पाइखत पयाबा थबक पाइखत हौदबदगी फिबम असि यौरखिबनी हाइखि
mahakna hai makhoina government ta hojikti thajaba walakle maramdi phajinduna thamluraba khunja sing asi tekta kaidana thadoraknabagi makhoina matam sangna ngaiduna lakhibani makhoi santi pami maram asina thokdok asigi chapchaba wayel sachaduna justice purakna bahanagadabani haiki National Highway ni Imphal Dimapur Lambigi Kangpopi District Headquarters Manakta ngarang numidang Manipur Police amasong Central Security Force ki apunba team singna sathakiba anti-narcotic operation da Manipur Police tathabak tawba police personnel ani yauna miyoi mari dege methamphetamine all is yours haina khangnaba WY tablet kilogram taruk phagat pangam khrairi Police ki pau matung ina ngarang Kangpopi district ta sathaki by anti-narcotic operation adu security forces na intelligence na pirakpa report magi matung ina hairi ba highway asida miyo kharana masing yamlaba narcotic drugs sing transportation tawgani haina pirakpa report amada based tawduna sathakibani hairi sathakiba operation adu superintendent of police Kangpopi ge directive ke makhada subdivisional police officer SDPO Kangpopi na lusingduna Kangpopi police station ge awanglomda kilometer anirom chadaga laiba waterfall manakta police ke winger passenger gari registration number MN03B0283 amasong Nissan Magna registration number MN08A0877 sing asi police na khamduna check tawki hairi executive magistrate yauna gari sing asi de chathakiba check tawbagi thabak sing aduda kilogram taruk 10 suina taruk sinorom oigadaba WY tablet sing phagat pangam khi hairi police ki team asina WY tablet sing adubo puduna lakpa miyoi taruk maram police station da attest tawba constable MD Juma Khan Zahini Funitoy Hengbung outpost da attest tawba head constable MD Hafizuddin Zahini Funitoy winger driver MD Zamir Khan Zahini Fumanga amadi Samim Zahi Kuntrataru Mapuroiba Zamir Khan Lilong Thobal district takini hairi Thaudogasika mari lena Kangpopi police station da narcotic drugs and psychotropic substances NDPS Act ke tongan ba section sing paduna drugs siga konana faraba miyoi singi matakta thigatpa hokra haide English ngani kunmari kunmanga gi oina performing arts ki oina lamjaningai oiraba sangit natai academy awards madi ustad Bismillah Khan yuba puraskar nisingani kunmari kunmanga award fangadaba artist singi maming lakthokpada Manipur state ki taret yawrakhiba asina state asi kala sanskriti da amuka hena leibak asina masakhangba state ama oire Pigadoriba awards sing asi India ge pokai thalaba kala sanskriti amasong performing arts singda haithoi singthoiba uthokiba singda ikai kumnaba utuna piba awards singni awards sing asi khangal aba singda India ki president Draupadi Murmuna special investiture ceremony da yanthokani Sangina Academy award ki oina awardee singda lepalak amaga loinana ikai khumnaba utkani aduga academy fellows academy ratna gi oina awardee singda selgi mana oina lepalak ahum piduna ikai khumnaba utkani hari Sangina Academy award singi dama Manipur dege Khalaklaba artist sing adudi Manipuri dance ta Irengbam Nalini Devi amasong Raskumari Thambal Sana Devi amadi folk music ta Launembam Vedabati Devi ni Ustad Bismillah Khan yuba puraskar award asige youth category da state asidagi Manipuri dance ta Pudit Sabam Devazani Devi amadi Tongbram Ronald Maitai Singni music for dance Manipuri da Lukram Tamphamani Singh amadi folk music tana Yumnam Bimota Devi ni hari awardee sing asina mokhoigi haitoi singthoiraba performance sing uthoktuna Manipur gi pukai thana lairiba kala sanskriti bu amuka hena sakhatnaba hotnabada natana lemjaningai oiraba award sing lorakhiba asina state asigi achauba mai purak pangamle haina Minister Yumnam Khemchan sing na awardee sing bo thagatpa phongdorakle Ningon Laisal production amadi YAA studio ga punna kusamnana puthokadaba lonthok tabi tu haina mingthonba Manipuri feature film ge yaipathangni thorong ase Imphal ge hayeng khongbal ofong yumpham da laiba laining thau sana mahi sanglen da pangthokre
Thongni thoram aduda cultural activist Narendra Ningomba amadi sine actor Ningthauza Jaibidyana athoiba mithunglen sing oina saruk yakhi film asigi story Preti Irengbam screenplay Varun Lystrom amadi dialogue prani yumkhamni haidi film asigi production manager Lystrom James ni film asigi cinematography Amba amadi Roxy ni film asida Jaljet Jiteswari Narendra Ningomba Ningthauza Jaibidya Gita Voneswari Satya Mary amadi Alina angomna chingmana maru oiba mamiroi sing oina tongan tongan ba saktam sing langgadori film asigi chief consultant Ningthauza Jaibidya amadi director Amber Zerni Thorunga mari lenana wangangloi singna Manipuri film zakhatna bagi matangda wafam kaya phongdokna ki Center amadi state lengakna Manipur miyam ase kanmangam loidaba tarabadi maming tagi oina leibiragano haina Communist Party of India CPI ge spokesperson RK Amusanana phongdokshai wafamasi ase Irabot babanda leiba CPI ge office ta pangthokiba pawgi mifam amada mahakna phongdokibani mahakna makataraduna hai kumja lising ani kulhomdoi dege hauraga lamdam asida thoglakliba irang asina maram oiraga Manipur asi amamba haibadu oire maru oina ngasigi malem asida zakhalakpagi matung inna hauzik second amagi matam asi phawba aduki mate mamal yamlaba matam asida India gi Prime Minister Narendra Modi na ruchingba lengak asina Manipur gi miyam asi karamba mongda khalibano lamdam asida president's role leiringai matamda miyamna Anoba lengak ama semaning bagi apamba phongdok khibagi matung inna ngasidi anoba lengak ama leiraba matam asida handakta mifa mipun gi thabak chatharakpa amadi misam miyambo khotlai paiba natraga miyoi khara amana tha amasumna fajinduna thamlakpa haibasi lengak leibagi khudam leiri haibagi khudamla loinana lamdam asida mifa mipun yauna khotlai paiba singna Fongna thoglakpa amadi yum kai kaya mai thabana chingba thodok sing asigi matangna Prime Minister na chair laudana famkiba mifam singda asi phawba karigumba amata khanakhiba yaudri masida Manipur ge Chief Minister na center da wa amata phongdokpa ngamdriba karigino haiba wafam singna loinana bhangna wafam kaya phongdokhi Noina kan dinga moida bordi hojik thokpa singa sigi problem je thokre yana loro noi bu phari ba mido sarkar khangi bani ba sarkar yawri bani ba mayam sigi kan hali ba mido di ngarang asi bodu leire di ngasi phaba ka doge ba noi Myanmar da sakra ba Bangladesh da sakra ba Delhi da moina ka kholga thamgra ba home minister mayunda ahat ba mi sing do moina ka urga thamabra ba kari gi phaba ngam da bano ba Manipur ki miyam ki communist ki samoi da singda ba mayam po e ba siwur di kamai to ko khoi masen je pura war film da thamagadi Manipur se collapse tarani loi bisi da gi loi rani akoi hogat pa se aduna akoi thengna da ba yade people so aduga sarkar so daita le da gi daita le ba to biro tum da sadan Manipur kalu mi kalu ngamoi dor gadi mikup ama punda ba imathok ta de noi itihas nga piro hayeng ngam ikaina Manipur miyam na democracy ki sanabi gi matung ina noi laman khumakani Mado ngai da bida Manipur gi pun sikalu Manipur gi pun bangau Manipur perja gi pun sikalu thoi problem pun mak sa atai na nati noina thon mani noina sop top
ngasi yung pung nipan makai duaida jiribangi babu para amadi sana khong manak taleba bus terminus mai chakhrei thakdok asi electric tagi hauduna chakpo oiramgani hairi mai chakpagi pau asi tabaga manak nakpa amadi jiribang fire service na laktuna mai kanbagi thabak chathaki adubu maina tumna ayamba chakre hairi masida lupa kayamuke malsang chakrabagi haiba pau asi ibe matam phawbada di khangba ngamdri masida rk sanatombi kobi napi amana laibani hairi Kanglo masel ki marakta amaga paktaknana hana sunabagi thawong khara nemtharurabagi matungda handak amuk inau nauna masida mihat mipun paring naina chatharagliba asi Manipur lengakna tumina laisinba karigino haina kapikona thadorakpa zerol amana phongdorakle zerol asina makataraduna Manipur lengaki law and order kadai de chatkhre human rights kadai de chatkhre haning ba hatpa phaning ba phaba tawning bata tawbada athingba pidaba asibura democracy hairibasi democracy bo khurji pairiba miyamgi lengak miyamgi security forces sing asiba lokhatnabage postmortem tawnabage lairibra kangluk ki political ge muknaba asigi waroisen center ki khut yaudana state lengak khaktana purakpangam loi haibadi yai adubo state lengake naton sumang maktada masamake nicham miyambo tamthina hatlaba phawba makhut pulaga tumina yenglaga laiba haibasi lengak ama laibagi wahanthok lairibra natraga kari thabak lokhatlabage kandem tawba khaktara lengaki mathau asi hanglakle kandem kayarak tawkhre matungda su kayarak tawkhigadauri haukiba megi tang tara humdoida imphal dagi kilometer kun fana su lapana taba lailon wifi khuldagi ifongna liangmei furukki nicham khara phakibagi manungda nupa taruk tamthina hatoklaga sinaraklaba phawba mi amata phaba ngamdaba lengak asibo lengakla micham phabada chenai hairiba lailon wifi khunda operation masa amata su tawdriba karigino tawroi haina tawdribara manungda kari aronba thaurang laibano misam hatpa puthokpa phaba chairak piba lengaki mathawni lamdam asida ing tappa hanjil hange hairabadi Theman Nova Kaktana Yaroi, Logi Matok Chapchana, Pangtopa Changi, Lengakna, Lo en Order Ngakpa, Namdrabadi, Miamna, Lengaki Matakta, Onsilak Pasuyai, Masikangna, Lengakna, Tabak Lokat Piu, Gapikongi, Maikadege, Lekidraba, Imung Manungi, Lehori Besingi, Awaba, Singda Susaru Yazari Loinana, Mihat Asiga Mari Lenana, Miamna Sangsilakpa, Kongzang Singda Capicon, Amadi, Masiga Satmin Nariba, Lup Singna, Angam Batakta Saru Yagane Hainaso, Fongdorakle. Lesilak pada maru iba pau amok. Padana pukraba matung naga civilian teruhat kita tokdok HRC na sumoto cognizance di na bagian at hijack train. State asi the law and order gi tibam pagalak pagit hajaban lai hairagina naga taruk hat kiba kanden tokrai. Awang nongpok Bharat ki state singdagi Armed Forces Special Powers Act lokthok lagani haina Union Home Minister Amit Shahana phongdokrai Manipur IDP singdagi settlement amadi connectivity lehna Bhasu Minister Wakyam Sana satada hijack train Amade Naga Kunda Taruki Manunda Marigi Masak Manung Kamangam Cray Imong Manung Singa Mihap Ching Sige Justice Pinaba Taksin Cray
फाबगनिदा ISCOM न्यूज़ की मणिपुरी पाव मतंग असद लोइसिनजरी मित्यंग ताबिरे पपुमना मकपो अमुका हना खुरुमजरी।